March mapandagi sa tharagli budget session the House the members sing itak taksilagli. Member ani laikhidre taruk na partial mota saruk yaba hukre beren yaw na mari suti lokri. Lenga na kumzaing lising ani ka kungo humdoi kunga mari dagi hauna IDP sing na mating pangtun lakli women empowerment scheme ki matang na miyam khangna tawzar ki sit minister. Shenba sa English ngani kunga taruk kunga taret ki puthorakli anauba budget asita miyam ki yaifana ba masum sakot thorang थाजानिङाइ लैते काइसामे गसनरा ममांग थागी मध्य से मिनिस्टर वाई खेम जाना लुसिंग लेंगा लिंगलकपदगी थांगनब नुमित तरानिथु सुब मणिपुर लेजिस्लेटिव असेंबली की तरे सुब मसुम सैएसी की अहानब मिफमबु गवर्नर ए के बलान एड्रेस पीदुना हौदोख्रब मतुंगदा स्पीकर ना साइने दाई एजोन तौरब मतुंग ngarangdagi habdi nandagi amuk hana session asigi ani subwa tangkakta budget session oina satharaklabasu House ki members na pipam thokpa saruk yabagi masing nomu hantharakpadagi itak tak silakpadagi pibamda lerakli ngarang ahoba numita deputy minister nemsa kip gen yauna members singda LM khokte lejamang hokip ngarsanung sanati kimni hokip hangsing hawkhulet kip gen ga puna house ki member taruk tungan tuan mafam singdagi virtual motasaruk yakhibani aduga MLA led pa hokip na house ki mifam dagi suti lokhibani maram masina house asigi apun member humfugi manungdagi ngarang budget ki session gi ahoba numita laikhidraba member ani khaidokraga yangkhai ga nipana saruk yagadabna deputy minister yauna member tare na physical attend tawkitabani adabu ngarang nini sanman numita so hanagi minister beren atopa member singda silun thang hawkip amasung paulilan hawkip su amung hana house tagi suti lokhi maramasina ngarang yoina member yang kai kanipa na house ta saruk yagada bigi manungda ngarang mengendahan partial mota saruk yakiba taruka suti lokhiba ama khaidokraga yang kai kamatui lai kadabada ngarang su amuk hana biren yauna member ahum na suti lokhi mathakta koki jaugi atopa member amasu laktabana house ta member singi masing itak tak silaki bani adomena ngarang nini san numita satliba sa yesigi oina tungan department singi demand kuntragi lupa crore lisingani ka satret hen bigi demand sing house ta iyet yenadana pass tokre Dr. Bimol Akoijamgi MP gi tolop piram lauramdri kumzai lisingani ka kunga marida pangtoki batarani pan suba Lok Sabha election na mai paglakiba MP singi manungdigi hauzik ko na Lok Sabha gi apun basit masing sangwaga ni fugom do legadabada samri ga marfuga mathui lairi basigi manungda MP anina makoi na sabha sigi member oibigi tolop lauramda bigi manungda amadi Inner Manipur Parliamentary Constituency gi Congress MP Dr. Angomsa Bimol Akoijam oiramdi Hiramasigi matang ni India Today na file torokpa report na hai Lok Sabha ki members ki manung ni MP OIB ki tolop lawba lawdabaga mari lainana right to information eki makada news agency sina hangkibo wangi pakumda Dr. Angomsa Bimol Akoijam amasum BJP ki MP Nabin Zindal na MP OIB ki tolop lawdi haibigi pakum pirakibna hari MP ani sina tolop lawdabagi mathakta Nabin Zindal di mang na Lok Sabha ki member OIB ki official oiba allowance na singmuso amata lawdi hari Ado may namang mikala sida mirip oy na bigidamag na Binjindal na file torokiba maki nomination paper galoy na affidavit na di maki lanto masilupa crore lising nga magasani gani fuga matuy ni hayna pong dorakiba ni. Ado ga Manipur MP Dr. Angom sa bimol ako'y janggi na maki eset na lupa lak maudraga tarit rom ni hayna pong dorakiba ni. MP oy bigi tulop law daban na Binjindal si Madhya Pradesh ki Kurukshetra Parliamentary Constituency ki MP ni. Aduga Lok Sabha gi husuk lay pa members ng manung na kwaidigi inakun ba MP di Andhra Pradesh ki Guntur dagi karakiba Telugu Desham ki MP Chandrasekhar Pemas nani maki esid asilupa crore lising mga satri ka mga hilibili duga ani sum Lok Sabha ki kwaidigi inakun ba MP na BJP ki konda Visesor Reddy no oidi bini Popi yan na ba honabada kang popi police na tinglak padigi sinakaithil kunja singa sauna munakri kang popi district police ka sinakaithil kunja singa munakri police ki thawong bu kunja singa pn na ba fongdokri sinakaithil ki kunja singa fongdorok pagi matuk ina Urkul district administration amasum ASP Urkul na pirakhiba order da khulasi gi manungda lokai na popi thari badu yan na ba khangalaki madugi matung ina sinakaithil village authority amadi naha singa popi singa adu yan pada yanaki adobo ngarang Urkul District Police ki team laktringai ki mamangda
Kangpokpi District Police ki SDPO amana lusingba tim ama laktuna Sina Kaithil khulasi Kangpokpi District ki jurisdiction ki manungda lei haiduna popi pambi sing yatatana hotnarakhi suhairi Police ki tim adu kunja sing ani ki marakta akan mamong namuk narakhi amadi police ki kahen ba thawang adu bu pen da phungtokladuna thawang adu Urkul District ki mapam oiriba sibu lauksina bu hona boigini kunja sing ki maikai digi Sina Kaithil asi Urkul District ki manungda leiba mapam mani maramaduna masida karigumba khongthang ama lakhot ki hairba Urkul District Administration ki makada sathakadabani haina Kangpokpi District Police puthing badagi nakal anida akan mamong na mukna badu thokibni hari thawdo adu ki pau phangmadi ki Urkul District litan PS ki tim maphamadu yauksilaktuna nakal anida mukna ribadu control toraba matung District Police ki miyang makada kunja singa loinana lo kaina tharamba popi pambi singa du yathaki hari Kangpokpi Police ki tim madu numiyungba matung pung taran ke nithuige makhairom tabada tingpi pung da Urkul District Police yoraktringai pung amagi mamang na yoksilaki Sina Kaithil media sel na tha sigi nipa na thadokpa sirol ki matungina Lapland amadi tingpi pung asi Urkul District ki manungda leiba khulsing na haidi Kangpokpi Police amadi kunja sing markta mukna ba Dulitan Police ki tim yoroklaba matungda tim aduge miyeng makada tingpi pung khul ki area tharama popi pambi singadu Kangpokpi Police na yadakibani haidi Excise Department da sanction post ki sada marfuga mari rom hangli bonded warehouse ama wholesaler ama retailer mari da liquor license pikri Manipur government revenue khwaidi ki sauna langli department ama oribe excise department government na thausa dabagi mami sauna tari excise department apun ba sanction post ki sada marfugum nuga 0.73 rom hangli staff sanction post atre ki manung da sukna tagi staff samaga taraga mangara department salaidi post angwa ga maudraga ni tuisai sigi February tha loiba phawbada hanglaga leidi state asidigi di Manipur Liquor Prohibition Act 1991 asi lauthokibaga loidana senba sa inisingani ga kunga manga kunga taruki manungda bonded warehouse ama wholesaler ama amasum retail shop mari da yungang beer yonbigi license excise department na pikre masihana liquor license pihiba army paramilitary force nga state force ki unit humfuga manga adugi mathakta nauna pirakpani hainsu pawuks ta pali staff strength sada 16.26 kaklaiba amasum sada 83.73 hangnaga leiriba department asina haukiba sahi manga asigi manungda senba sa inglisingani kunga manga kunga taruna revenue khwaidigi wana khokatpa ngamle hainasu paw mana makhatari official loiba paw ki likuni matuina department asigi oina apunbi staff ki sanction post asi satreka tareni masida commissioner additional commissioner amasum assistant commissioner ki post amamam asi Kedar post oina leiri masiga loinana superintendent ki post ama leiri pokhai bigi thagdok ta ama sidi ahum soli Orissa gi Ganjam district ta I cream ki factory ama da thoki ba pokhai bigi thagdo ama da miyo ama sikhi baga loinana atopa ahum na sokle haina police na phongdokri police officer ama na phongdok gi matuina thagdo du na numidang wairam Ganjam district ki Darakot police station ki manung sana leiba talpan khul da thoki bane laikhidraba miyo dugi maming Videsi Pradhan sa yang kagataru kawi amasu Prasad police station ki manung sana leiba kusapali khundagi ni haina mangna phongdokti official du na hai ke asok pasingdu Barhampur da leiba MKCG Medical College da pot ki baga loina hausu mako gi phibam khudung thingai oidre haina su paus da makhatari